ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯏꯇꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 446 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤꯗꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯍꯧꯖꯤꯟꯈꯤ ꯅꯣꯡ ꯉꯟꯐꯨꯡ ꯇꯧꯔꯛꯂꯕ ꯃꯇꯝꯗꯅꯤ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯝꯌꯥꯊꯦꯜ ꯈꯣꯜꯗꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨ ꯉꯟꯇꯥꯅ ꯌꯥꯍꯧꯔꯒ ꯃꯍꯥꯗꯣ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯋꯥꯈꯜꯗꯤ ꯃꯣꯟ ꯈꯜꯂꯤ ꯃꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯅꯤꯡꯒꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯣ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯃꯇꯝꯗꯤ ꯈꯪꯍꯧꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯒꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯋꯥꯌꯦꯜ ꯇꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯃꯁꯤꯗ ꯀꯔꯤꯕꯨ ꯇꯧꯔꯒꯗꯕꯅꯣ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯃ ꯂꯩꯔꯤꯕ ꯏꯅꯥꯎꯄꯥꯏꯗꯤ ꯑꯁꯤ ꯀꯔꯤꯃꯇ ꯍꯦꯛ ꯀꯥꯟꯅꯗꯦꯗꯀꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯨꯂꯥꯛꯄ ꯍꯥꯞꯀꯦ ꯍꯥꯞꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯅ ꯊꯣꯛ ꯌꯥꯊꯣꯛꯂꯝꯕꯁꯤ ꯐꯒꯗꯕꯅꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤꯅꯒ ꯇꯥꯏꯡꯕꯅꯦ ꯋꯥꯈꯜ ꯁꯥꯔꯝꯕ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯈꯩ ꯃꯊꯥ ꯁꯥꯔꯒ ꯂꯩꯔꯝꯕꯗꯣ ꯐꯅ ꯐꯖꯅꯗꯤ ꯀꯣꯛꯈ꯭ꯔꯦꯁꯦ ꯁꯋꯥ ꯎꯆꯦꯛ ꯃꯀꯨ ꯀꯧꯕꯤ ꯆꯦꯛꯂꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯁꯨꯊꯦꯛ ꯑꯁꯤꯗ ꯈꯣꯡꯂꯤꯕꯁꯤꯕꯨ ꯃꯄꯥ ꯀꯔꯤ ꯆꯥꯒꯦꯅ ꯈꯣꯡꯖ ꯁꯥꯔꯤꯕꯅꯣ ꯑꯩ ꯆꯠꯂꯨꯅꯍꯩ ꯃꯀꯨ ꯀꯧꯕꯤ ꯃꯤꯠꯂꯥꯎꯕꯤ ꯅꯔꯥꯏꯕꯛ ꯑꯗꯨꯗ ꯃꯁ꯭ꯋꯥꯏꯁꯤꯗ ꯇꯥꯔꯤꯕ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯙꯣꯛ ꯂꯥꯎꯅ ꯊꯣꯝꯂꯛꯂꯕꯗꯤ ꯅꯪ ꯅꯅꯤꯡꯇꯝꯅ ꯈꯣꯡꯅꯤꯗꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯂꯩꯇꯨꯝ ꯂꯩꯀꯪ ꯑꯃ ꯈꯨꯜꯂꯒ ꯃꯍꯥꯛꯅ ꯙꯨꯞ ꯂꯥꯎꯅ ꯂꯪꯁꯤꯟꯕꯅꯤ ꯏꯪꯈꯣꯜꯒꯤ ꯆꯨꯊꯦꯛ ꯑꯗꯨꯗ ꯃꯄꯥ ꯆꯥꯅꯅ ꯃꯍꯥꯛꯅ ꯂꯪꯈꯤꯕꯗꯨꯗ ꯃꯀꯨ ꯀꯧꯕꯤ ꯆꯦꯛꯂꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯔꯤꯕꯗꯨꯗ ꯊꯣꯝꯂꯤ ꯀꯨ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯒ ꯍꯨꯠ ꯂꯥꯎꯅ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯤꯔꯝꯃꯤ ꯀꯂꯛ ꯄꯦꯜꯂꯤ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎꯈꯣꯟꯒ ꯁꯤꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯁꯤ ꯄꯥꯎ ꯄꯨꯕꯤ ꯃꯀꯨ ꯀꯧꯕꯤ ꯃꯤꯠꯂꯥꯎꯕꯤ ꯉꯥꯏꯈꯣ ꯋꯥꯈꯜ ꯑꯁꯤ ꯃꯁꯤꯒꯤ ꯃꯈꯨ ꯆꯦꯛꯂꯥ ꯑꯁꯤꯅ ꯂꯪꯐꯩ ꯆꯠꯍꯜꯂꯨꯔꯕ ꯃꯥꯜꯂꯤ ꯑꯩꯁꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯦꯛꯇꯃꯛ ꯆꯠꯂꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯌꯦꯡꯂꯨꯔꯒꯗ꯭ꯔꯅꯤ ꯑꯩꯅ ꯁꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯕꯨ ꯆꯨꯝꯂꯤꯒꯗ꯭ꯔꯥ ꯂꯥꯟꯕꯨ ꯂꯥꯜꯂꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨ ꯈꯪꯗꯣꯛꯄꯁꯤꯅꯗꯤ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯅ ꯄꯥꯛꯊꯔꯒ ꯄꯨꯡ ꯀꯔꯛ ꯑꯁꯤꯗ ꯀꯣꯛ ꯑꯁꯤ ꯅꯣꯟꯊꯔꯒ ꯀ꯭ꯔꯥꯡ ꯂꯤꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯎꯔꯒꯗꯕꯅꯤ ꯆꯤꯜꯗ ꯂꯩꯋꯥ ꯑꯃꯈꯛ ꯁꯣꯟꯈ꯭ꯔꯒ ꯁꯥꯔꯣꯏ ꯉꯔꯣꯏꯁꯤꯡ ꯑꯗꯨꯅꯕꯨ ꯑꯣꯏꯕ꯭ꯔꯥ ꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦ ꯑꯇꯥꯕꯤ ꯑꯃ ꯈꯪꯗꯣꯛꯄꯁꯤꯅꯗꯤ ꯐꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯑꯁꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯈꯣꯌꯨꯝ ꯂꯥꯏ ꯁꯥꯔꯣꯏ ꯉꯔꯣꯏꯁꯤꯡ ꯑꯁꯤꯒ ꯃꯍꯥꯛ ꯂꯝꯕꯥꯅꯕ ꯆꯠꯄ ꯅꯠꯇꯦ ꯁꯨꯞꯅꯇꯪ ꯑꯆꯨꯝꯕꯗꯨꯃꯛ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯔꯤ ꯃꯈꯣꯡ ꯑꯗꯨ ꯈꯔ ꯐꯥꯒꯂꯞ ꯂꯦꯞꯂꯒ ꯃꯈ꯭ꯔꯥꯡ ꯑꯗꯣꯝꯗ ꯂꯤꯊꯣꯛꯂꯒ ꯌꯦꯡꯕ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯃꯥꯡ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛꯇꯨ ꯈꯪꯂꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝ ꯑꯁꯤꯗꯤ ꯄꯧꯊꯥꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯅ ꯆꯣꯡ ꯐꯟꯗꯅ ꯁꯥꯟꯅꯔꯤ ꯅꯣꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯣꯏꯒꯤꯗꯤ ꯁꯥꯟꯅꯕ ꯌꯥꯀꯥꯏꯕ ꯃꯇꯝ ꯑꯣꯏꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯨꯠ ꯂꯥꯎꯅ ꯅꯣꯟꯈꯠꯂꯛꯏ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯪ ꯇꯧꯔꯤ ꯈꯪꯂꯦꯗꯅ ꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯅꯤ ꯁꯥꯔꯣꯏ ꯉꯔꯣꯏ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯁꯤꯅꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯇꯤ ꯑꯗꯨꯃꯛ ꯊꯣꯛꯂꯤꯕꯅꯤ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯎꯒꯗ꯭ꯔꯅꯤ ꯍꯔꯤꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯀꯧꯔꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯩꯄꯥ ꯁꯥꯗꯅ ꯆꯠꯂꯨꯕ ꯑꯣꯏꯔꯕꯗꯤ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯈ꯭ꯔꯤꯕ ꯄꯥꯏꯗꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯔꯣꯝ ꯊꯝꯂꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯃꯤꯑꯣꯏꯅ ꯃꯍꯥꯛꯄꯨ ꯉꯔꯥꯡ ꯁꯤꯈ꯭ꯔꯤꯕ ꯅꯥꯎꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯦꯜꯂꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯃꯈꯣꯏ 15 ꯂꯥꯛꯂꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯃꯈꯣꯏ 15 ꯂꯣꯝꯅ ꯑꯅꯥꯎꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯦ ꯑꯇꯩ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯤ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯊꯣꯛꯅꯕ ꯖꯥꯠ ꯅꯠꯇꯦ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯃꯁꯥꯗ ꯂꯣꯏꯅꯈꯤꯕꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯀꯧꯊꯣꯛꯂꯒ ꯇꯣꯂꯦꯟꯗꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯧꯖꯤꯛ ꯆꯠꯄꯤꯔꯁꯤꯗꯣ ꯏꯕꯨꯡꯉꯣ ꯃꯃꯥꯅ ꯍꯥꯏꯕꯗ ꯅꯥꯎꯆꯥꯒꯤ ꯃꯤꯍꯥꯠ ꯑꯗꯣ ꯃꯗꯨ ꯇꯥꯏꯕꯪ ꯃꯤꯅ ꯑꯣꯏꯒꯅꯤꯅꯁꯨ ꯍꯥꯏꯍꯧꯔꯤ ꯂꯥꯏꯅꯗꯤ ꯅꯠꯇꯦ ꯍꯥꯏ ꯑꯁꯤꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯆꯨꯝꯒꯗ꯭ꯔꯅꯤ ꯃꯃꯥꯒꯤ ꯃꯥꯡꯗ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯈꯪꯂꯤꯕ ꯈꯔ ꯆꯤꯡꯅꯕꯒ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯨꯟꯖꯥ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯨ ꯇꯥꯕꯤꯌꯨ
Naukshagi mamay niya Kim na hayri bato soy na sungani. Mahak yek na bakana gumba aman hatmani. Atay mitop ato bakultigi lakpan hatpanati. Ay koigi kulasimak na dalay ba? Masagi oy jabata kanba. Yek na bukas yung matanjada halawragi hayri na kanba kana gumba am oy mani. Naukshagi mamangi matamda kana kana say na kiba yana da baga laybagi hayri to kuchi. Kupti tiba tamri yan. Masipum namak ay na bayragan. Tawba Hiram masida kullasigi kudak po oiriba paiti na koi kangan pamtok tabra. Kunja singaduna. Adu di haibira ganoy mo. Paiti gi mafum di ay koi hak na panarak hairap susang mangam jar. Mahakti. Hauksik taymang miyoy ba oidri. Taymang sa haiba do on krabani. Kulgi kulak pa am oiri hayo na mahak ba hausik kari senari ba gani. Ngarang ibong mo nahakin na yung dalak ngayda. Ay koi pulak paiti gi mayun sang robani. Magi tongan ba? Makumkul isang na musin mo malangolado olaga ay koy de landagi torok ni bani. Mahagi loy nabi, mazaro mari, mazaro gi mamado kamori bani. Madudagi ay koy sang jaroy hayri basin. Tolen su upay lay tamahaksu, akim mo koy gi mayum dalay. Tarming lado sumabong gi asiwak sang ado buyeng na makappagalay bani. Haujip haw matong ngam tawdri bani makoy sumagi kangin pampado da. Pi angaw na kupsilaga tamli bani. Amay ba tolen na. Mi hachidi. Masidi amuktasu ima pungay asum na hatami halasidi udrin. Singjang masina iga pungtay na asibak siyang sige manak na dargalay ba. Ngamzabi taran maki tabak maya iside ek maksop singjang masina yalabasani yan. Adaga tamoy tapo miya silaw toklaga. Karino nunggi haksangi kayatsin karadi yawdabu hotrong kori basibo. Masibul lambilamjong masimiyadaga. Tabagati udabra kunjamya. Miya madun ibong pangde tadi atak na namadu bukiba si mangairi ngarang tokliba si hayun hayi. Tolen su singna namak wakal mon kallagalay. Ay silay mit talaga iyeng di iyeng daban si. Madu madi iyeng loy. Nipa atong na ay. Mitsing nasing na tauri mong mataw si iyeng lagam mihat pado. Nungay na daba ka na laybagi hayi pado tigat tatap. Lay mit talaga dadi. Lamta tanong asilbi ay iyeng kraroy. Asyum na amay ba tolenso, mga singna na ngay oy ba? Kanakanagan nauksaga iyeng tinakiban nungay na daba laybag yakay ba to? Nauksagi mamampara takalagan. Ado po, nungay na daba kada iyeng tinaba matalay mo hakti miyoy pum na maharaw tayam na nung sisya na punbang ngakta ni yakay ba na tana. Ato pa kumlikul na matapang. Amay ba tolenso kok pay ba hay ba to oyrami. Maki matakta ni loy na magtarak ibasi. Ugi kula pa amadataga na ba? Awa na pum na maki. Kokthong na pura ba awa ba do amay ba tolen na loy na magpurari. Numin asige ayuki matam sila namong nakalasom na nagkamdawri ibo daw kauro maki singkong dani. Sauma yado mak ayuk asige sana tang na wahi marangkay ni hetloy. Ado ko mamang na tielaga tamlaga nung samangal do da mamay do on silaga. Hawdong nung sayay ba mamit uyum tawragalay sara ba singa do mamang na tielaga. Nung saba singay do masakar prap lao na sang magasum na hay. Uza oibi saumay. Nang natawari ba do bukarino? Nang gila marangkay na mafumasida pangliba uhay sing nasibo saning drada ningay tawri ba ni? Nang napamla ba di ay ngonda hayo ay mit na kupara sitlaga. Nang isa na ba tsak and sang matelo ko'y samang ni palsu na ay nang ginanak na purak pasungam gani. Madu tapat at saw may mamit pang turak li adugang. Nang siya ba singlay hado wish na tida. Ay gisasi. Hinong nungay di nga sidi, source of saning tanahuan bangamdi. Maduna ay korohan ba ipa mahakpo, tamoy nung nga sida, siya na ningjado na, ipa mangonda ay nasagadro posak asi sadring yung mangoy na, sagadro sinjak asida tanjang kaisang daba. Masisara ba tungda ay isada layram liba anaik pum na maksi, pahanbiyo hay na, ikorohan mamahaki mafamda katsaram ba ni. Nung saba singlay na. Saumay ay nangonda wam tang sinabi. Singlay sing ay inay sel singasida kangan bayaba dinati. Masi ay nangonda hay na nang sing nabapakat pati tawano. Nang giloy na bamingam ba daw madu at siya maminat di hay basi nang mamangi matamdagi kang labara. Saumay na ay nakang bakara dilay
ꯃꯍꯥꯛꯁꯤ ꯂꯥꯏ ꯍꯤꯡꯁꯥꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯁꯨ ꯂꯥꯏ ꯍꯤꯡꯁꯥꯕꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯥꯏ ꯍꯤꯡꯁꯥꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨꯒ ꯃꯅꯤ ꯌꯥꯏ ꯑꯣꯏꯕꯗꯨꯒ ꯈꯨꯠꯁꯤꯟꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯕꯅꯤ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩ ꯀꯔꯤꯁꯨ ꯈꯪꯕ ꯂꯩꯇꯦ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯀꯥꯞꯄꯗ ꯈꯨꯠꯌꯥꯡꯕ ꯈꯨꯠꯊꯨꯕꯗꯨ ꯃꯉꯥꯏꯔꯦ ꯅꯣꯡꯁꯥꯕꯁꯤꯡ ꯂꯥꯏꯅꯤ ꯆꯨꯝꯃꯤ ꯆꯥꯎꯃꯩ ꯃꯤꯡ ꯑꯃ ꯃꯍꯥꯛ ꯂꯥꯏ ꯍꯤꯡꯁꯥꯕ ꯑꯣꯏ ꯑꯗꯨꯕꯨ ꯂꯥꯏ ꯍꯤꯡꯁꯥꯕ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯕ ꯃꯍꯥꯛꯇꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏ ꯍꯤꯡꯁꯥꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅꯇ ꯂꯩꯔꯕꯁꯨ ꯑꯣꯏꯗꯨꯅꯇ ꯂꯩꯔꯕꯁु ꯃꯍꯥꯛ ꯃꯁꯥꯗꯤ ꯂꯥꯏ ꯍꯤꯡꯁꯥꯕ ꯃꯍꯥꯛꯄꯨ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯥꯂꯪ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗ ꯄꯨꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒ ꯂꯩꯒꯗꯕꯅꯤ ꯃꯍꯥꯛꯅ ꯃꯤꯔꯝꯂꯦꯟ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯣꯝꯊꯣꯛꯄ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯏꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯍꯟꯕꯗ ꯅꯠꯇꯅ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗꯒꯤ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯕꯒꯤ ꯃꯁꯛ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯒ ꯂꯩꯒꯗꯕꯅꯤ ꯃꯍꯥꯛꯅ ꯁꯥꯊꯣꯛꯈꯤꯕ ꯃꯐꯝ ꯏꯕꯗꯧ ꯀꯧꯕ꯭ꯔꯣ ꯃꯍꯥꯛꯀꯤ ꯁꯤꯡꯒꯤ ꯑꯀꯣꯏꯕꯒꯤ ꯆꯤꯡꯗꯨꯝꯅ ꯇꯥꯔꯛꯇꯨꯅ ꯊꯣꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯐꯣꯡꯂꯛꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯃꯁꯤ ꯍꯥꯏꯗꯅ ꯄꯥꯈꯠꯀꯅꯨ ꯁꯤꯡꯂꯥꯏ ꯑꯩꯈꯣꯏ ꯃꯈꯣꯏꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯕ ꯋꯥꯅꯤ ꯅꯪ ꯍꯦꯟꯅ ꯄꯥꯈꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯉꯣꯟꯗ ꯑꯩꯅ ꯇꯝꯗꯕꯅꯤ ꯆꯦꯛꯁꯤꯜꯂꯨ ꯅꯨꯄꯤ ꯃꯆꯥ ꯇꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗꯕ ꯀꯥꯡꯂꯣꯟ ꯀꯌꯥꯅꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯃꯅꯥꯏ ꯃꯁꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯈꯣꯡꯐꯝ ꯊꯥꯡꯕ ꯈꯣꯡꯗꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯗꯗꯥꯏꯅꯤ ꯁꯥꯔꯣ ꯀꯧꯔꯍꯟꯕ ꯃꯍꯥꯛꯅꯁꯨ ꯄꯨꯕꯤꯕ ꯑꯣꯏꯔꯁꯅꯨ ꯅꯤꯡꯁꯥ ꯁꯣꯔ ꯅꯦ ꯇꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯁꯥꯕꯁꯤꯡ ꯂꯥꯏꯅ ꯅꯨꯡꯁꯤꯅ ꯆꯥꯎꯃꯩꯗ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯄꯅꯤ ꯑꯁꯣꯝꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯝꯗꯧꯔꯤ ꯌꯥꯏꯔꯝ ꯂꯦꯟꯗꯨꯅ ꯆꯤꯡꯈꯨꯠ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯉꯝꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎ ꯃꯍꯥꯛ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯁꯤꯡ ꯏꯔꯦꯜꯗꯨ ꯊꯥꯗꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯟꯇꯣꯛꯂꯒ ꯎꯞꯄꯒ ꯇꯨꯝꯃꯒ ꯂꯩꯔꯤ ꯐꯣꯛ ꯅꯥꯈꯣꯛꯇꯅ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯁꯤꯗ ꯑꯌꯨꯛ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯍꯥꯛꯅ ꯀꯗꯥꯏ ꯋꯥꯏꯗꯒꯅ ꯈꯪꯗꯦ ꯋꯥꯍꯩ ꯃꯔꯥꯡ ꯀꯥꯅ ꯍꯩꯃꯟ ꯐꯥꯔꯕ ꯀꯌꯥ ꯄꯨꯔꯛꯂꯒ ꯊꯦꯜꯂꯒ ꯊꯝ ꯃꯍꯥꯛꯅ ꯋꯥꯍꯩ ꯊꯤꯔꯨꯕꯒꯤ ꯃꯔꯝꯗꯤ ꯉꯔꯥꯡꯇ ꯃꯍꯥꯛꯅ ꯃꯤꯉꯝꯕꯁꯤꯗ ꯁꯅꯥꯒꯤ ꯉꯥꯅꯨ ꯊꯪꯒꯣꯡꯒꯤ ꯃꯔꯨꯝ ꯑꯁꯤ ꯆꯥꯅꯕ ꯍꯥꯏꯕꯗ ꯃꯤꯉꯝꯕꯁꯤꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯆꯀ꯭ꯔꯤ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ ꯈꯟꯗꯅ ꯃꯍꯥꯛꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯃꯤꯉꯝꯕꯁꯤꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯃꯤꯉꯝꯕ ꯊꯥꯗꯦꯅꯦ ꯃꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯆꯩꯁꯨꯗꯨꯅ ꯃꯤꯉꯝꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯛ ꯊꯤꯜꯂꯤ ꯑꯗꯨꯒ ꯍꯧꯗꯣꯛꯏ ꯃꯤꯉꯝꯕꯗ ꯃꯃꯤꯠ ꯑꯗꯨ ꯑꯣꯏꯔꯨꯝ ꯍꯧꯒꯠꯂꯛꯂꯤ ꯏꯁꯥꯏꯔꯨꯒ ꯄꯨꯡꯇꯦꯛꯇꯤꯗ ꯈꯨꯠꯁꯤꯗꯤ ꯄꯨꯡꯁꯣꯠꯂꯒ ꯂꯩꯔꯝꯂꯦꯗꯅ ꯏꯁꯤꯡ ꯏꯔꯦꯜꯁꯤꯗ ꯈꯨꯠꯁꯤ ꯂꯨꯞꯁꯤꯜꯂꯒ ꯂꯩꯔꯤ ꯑꯁ ꯈꯨꯠꯀꯤ ꯅꯥꯀꯜꯁꯤꯗꯤ ꯉꯥꯡꯁꯪ ꯄꯣꯝꯃꯤꯁꯤꯅ ꯉꯥꯅꯨ ꯊꯪꯒꯣꯡꯁꯤꯡ ꯑꯁꯤꯅ ꯆꯤꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯏꯁꯤꯡꯗꯒ ꯂꯨꯞꯄꯒ ꯂꯩꯕꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯏꯅꯥꯎ ꯃꯤꯉꯝꯕ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕ ꯅꯤꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦꯗꯅ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯒꯅꯤ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯥꯅꯤꯅ ꯈꯣꯡꯆꯠ ꯑꯃꯈꯛ ꯆꯠꯀꯗꯕ ꯂꯩ ꯌꯥꯏꯔꯝꯂꯦꯟ ꯍꯥꯏꯕꯁꯤꯗꯗꯤ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯀꯨꯞ ꯅꯧꯝꯁꯤꯡꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕꯩ ꯊꯥꯗꯅ ꯇꯦꯡꯕꯥꯡꯗꯨꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯅꯪꯒꯤꯁꯨ ꯇꯧꯕ ꯉꯝꯕ ꯀꯌꯥ ꯑꯩꯅꯁꯨ ꯈꯪꯏꯗ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯐꯒꯗꯕ ꯇꯦꯡꯕꯥꯡ ꯑꯃ ꯑꯣꯏꯔꯛꯀꯗꯕ ꯂꯩ ꯂꯥꯎ ꯃꯁꯤꯗ ꯏꯃꯥꯡꯗ ꯊꯦꯜꯂꯤꯕꯁꯤꯡ ꯑꯁꯤ ꯄꯔꯞ ꯆꯥꯁꯤꯜꯂꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯃꯤꯉꯝꯕꯗꯨꯗꯤ ꯃꯕꯨꯛꯀ ꯂꯥꯝꯃꯅꯤ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯇꯤꯟꯒ ꯀꯨꯠ ꯌꯣꯜꯂꯤ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠꯀ ꯇꯥꯗꯕ ꯍꯦꯛꯇꯃꯛ ꯈꯣꯡꯒ꯭ꯔꯥꯏꯁꯤꯅ ꯊꯝꯂꯒ ꯋꯥꯍꯩ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯔꯛꯂꯤꯕꯗꯨ ꯆꯥꯔꯤ ꯀꯣꯝꯂꯥ ꯁꯦꯝ ꯂꯐꯣꯏꯅ ꯆꯤꯡꯕ ꯀꯌꯥꯅꯤ ꯂꯐꯣꯏ ꯍꯩꯖꯥꯎꯅ ꯄꯨꯔꯛꯂꯤꯕꯗꯣ ꯂꯐꯣꯏ ꯍꯩꯖꯥꯎꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯍꯥꯛꯅ ꯑꯃꯃꯝ ꯁꯦꯠꯇꯅ ꯃꯀꯨꯀꯗꯨ ꯈꯣꯛꯇꯅ ꯑꯃꯨꯛ ꯇꯣꯏ ꯃꯩꯌꯥꯗꯨ ꯀꯤꯠ ꯅꯝꯅ ꯆꯥꯔꯤ ꯃꯤꯉꯝꯕꯒꯤ ꯈꯨꯠꯁꯥꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯣꯏꯅ ꯃꯃꯥꯏꯗ ꯃꯉꯣꯟ ꯅꯣꯛꯅ ꯃꯇꯤꯟꯒ ꯌꯣꯠꯄꯅꯤ ꯏꯅꯧ ꯃꯤꯉꯝꯕ
ꯅꯪꯒꯤ ꯈꯨꯠꯁꯥ ꯂꯛꯁꯥꯗꯨꯗꯤ ꯍꯩ ꯏꯃꯥ ꯄꯨꯡꯉꯩ ꯎꯖꯔꯛꯇ꯭ꯔꯤ ꯍꯩ ꯃꯤꯗꯤ ꯃꯁꯤꯒꯤ ꯂꯐꯣꯏ ꯍꯩꯖꯥꯎꯁꯤ ꯑꯅꯤꯈꯛ ꯆꯥꯕꯗ ꯄꯨꯛ ꯄꯦꯜꯂꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯅꯥꯏꯒꯤ ꯂꯐꯣꯏ ꯍꯩꯖꯥꯎ ꯅꯠꯇꯕ ꯈꯨꯠ ꯅꯥꯝꯃꯗ ꯄꯥꯏꯁꯤꯟꯕꯗ ꯊꯨꯡꯕ ꯉꯝꯕ ꯅꯠꯇꯦ ꯂꯐꯣꯏ ꯍꯩꯖꯥꯎ ꯑꯁꯤꯒꯤ ꯆꯥꯎꯁꯤ ꯁꯥꯡꯕꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯏꯁꯤ ꯌꯦꯡꯉꯨꯅꯤ ꯅꯝ ꯅꯝꯗꯅ ꯆꯥꯔꯤꯕꯁꯨ ꯁꯣꯔꯒ ꯐꯨꯜꯂꯅꯤ ꯅꯪꯕꯣ ꯏꯁꯤꯡꯗꯨ ꯈꯔ ꯊꯛꯆꯜꯂꯨꯅꯤ ꯃꯤꯉꯝꯕꯗꯨꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤ ꯂꯐꯣꯏ ꯑꯁꯤꯅꯒ ꯍꯥꯎꯕꯅꯤ ꯄꯦꯟꯗꯦꯗ ꯃꯁꯤꯒꯤ ꯀꯣꯝꯂꯥ ꯑꯁꯤ ꯍꯦꯛꯇꯃꯛ ꯃꯀꯨꯒꯁꯤ ꯆꯤꯟꯅꯁꯤꯅ ꯈꯣꯛꯈꯥꯏꯔꯒ ꯆꯥꯔꯒ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯖꯥ ꯄꯨꯡꯇꯣꯟꯁꯨ ꯌꯥꯎꯔꯤꯅꯤ ꯃꯁꯤ ꯑꯃꯨꯛꯇ ꯄꯨꯛ ꯄꯦꯟꯅ ꯆꯥꯒꯦꯗ ꯃꯕꯨꯛ ꯄꯦꯟꯅ ꯃꯥꯛ ꯆꯥꯔꯤ ꯂꯐꯣꯏꯗꯨꯁꯨ ꯂꯧ ꯇꯪꯈꯥꯏ ꯑꯃ ꯆꯥꯁꯤꯟꯈ꯭ꯔꯤ ꯑꯗꯨꯛ ꯆꯥꯎꯔꯕ ꯍꯩꯖꯥꯎꯗꯣ ꯃꯥꯒꯤ ꯄꯨꯛ ꯑꯁꯤꯗꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯔꯨꯕꯅꯤ ꯆꯥꯕꯗ ꯍꯔꯦꯡꯕ ꯂꯩꯇꯕ ꯈꯣꯏꯌꯨꯝ ꯂꯥꯏ ꯄꯨꯛ ꯆꯥꯎꯗꯨꯒ ꯃꯥꯒ ꯂꯝꯕꯥꯅꯕꯗ ꯀꯔꯤꯁꯨ ꯅꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯕ ꯀꯥꯟꯗ ꯃꯀꯨꯒꯤ ꯃꯀꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯆꯥꯈ꯭ꯔꯤꯕ ꯍꯩꯔꯥꯁꯤꯡ ꯑꯗꯨꯒꯤ ꯑꯗꯨꯒ ꯏꯁꯤꯡ ꯏꯔꯦꯜ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯃꯌꯥꯗꯨ ꯀꯥꯕꯥꯀꯥꯟꯗ ꯀꯨꯔꯨ ꯀꯨꯔꯨ ꯍꯥꯏꯗꯨꯅ ꯆꯤꯡꯕꯅꯤ ꯃꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯃꯍꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯛꯇ꯭ꯔꯤꯕꯁꯤ ꯉꯔꯥꯡꯁꯨ ꯃꯉꯥꯏꯔꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯂꯦꯟ ꯄꯦꯟꯅ ꯄꯦꯜꯂꯦ ꯑꯣꯖꯥꯗꯤ ꯃꯁꯤꯒꯤ ꯍꯩꯔꯥꯁꯤꯡ ꯑꯁꯤꯕꯨ ꯀꯗꯥꯏ ꯋꯥꯏꯗꯒꯤ ꯂꯧꯔꯤꯕꯅꯣ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯍꯩꯔꯥ ꯑꯁꯤꯒꯨꯝꯕꯗꯤ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯋꯥꯡꯕ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯁꯨ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯑꯃꯠꯇ ꯂꯩꯍꯧꯕ ꯅꯠꯇꯦ ꯑꯣꯖꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯁꯤꯕꯨ ꯀꯗꯥꯏ ꯋꯥꯏꯗꯒꯤ ꯂꯧꯔꯤꯕꯅꯣ ꯃꯤꯉꯝꯕꯗꯣ ꯃꯍꯥꯛ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯔꯣꯝ ꯑꯗꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯍꯔꯥꯎꯗ ꯌꯥꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯁꯤꯗ ꯍꯥꯏꯔꯤꯕꯅꯤ ꯇꯣꯂꯦꯟꯅ ꯃꯤꯉꯝꯕꯗ ꯏꯅꯥꯎꯅꯕꯨ ꯆꯥꯅꯤꯡꯂꯕꯗꯤ ꯃꯄꯥꯟ ꯅꯥꯏꯗꯨꯅ ꯑꯩꯒꯤ ꯐꯝꯗ ꯂꯩꯔꯤꯅꯤ ꯃꯐꯝ ꯑꯗꯨ ꯈꯪꯂꯒꯅꯨꯗ ꯑꯩꯅ ꯅꯪꯒꯤ ꯆꯔꯝꯗꯥꯏ ꯃꯇꯝꯗ ꯈꯛ ꯄꯨꯔꯛꯂꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯕꯨꯛ ꯑꯗꯨ ꯄꯦꯜꯂꯔꯤꯅꯤꯅꯦ ꯂꯥꯎ ꯆꯠꯂꯁꯤ ꯃꯤꯉꯝꯕꯁꯤꯅ ꯈꯟꯊꯗꯕꯒꯤ ꯋꯥꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯤ ꯉꯁꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥ ꯑꯗꯣ ꯃꯁꯨꯡ ꯑꯃ ꯐꯥꯎꯕ ꯆꯥꯈꯤꯕ ꯅꯠꯇꯦ ꯃꯁꯤꯁꯨ ꯃꯔꯝ ꯑꯃꯗꯤ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯃꯤꯉꯝꯕꯗꯨꯗꯤ ꯃꯕꯨꯛꯀ ꯄꯦꯟꯈꯤꯕꯅꯤ ꯃꯍꯥꯛ ꯋꯥꯈꯜ ꯐꯠꯇꯕꯒ ꯍꯧꯖꯤꯛ ꯈꯜꯂꯨꯗ꯭ꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯋꯥꯎ ꯎꯆꯦꯛ ꯃꯩꯒꯥꯝꯕꯤꯒꯤ ꯃꯔꯨꯝ ꯀꯌꯥ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯣꯟꯅꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯄꯣꯛ ꯄꯣꯛ ꯄꯣꯛꯈꯥꯏꯔꯒ ꯃꯈꯣꯏ ꯃꯔꯨꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤꯁꯨ ꯑꯔꯣꯠꯄ ꯃꯔꯝ ꯑꯃꯗꯤ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯃꯤꯉꯝꯕꯗꯨ ꯑꯗꯨꯃꯛ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯤꯡꯁꯥꯡ ꯑꯃꯅꯤꯗꯤ ꯂꯥꯟꯈ꯭ꯔꯤ ꯏꯟꯅ ꯀꯨꯞꯄꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯣꯡꯖꯦꯜꯒ ꯌꯥꯡꯕꯅꯤ ꯐꯅ ꯁꯥꯡꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯤꯉꯝꯕꯗ ꯃꯈꯨꯗꯣꯝꯕꯤꯗꯨ ꯃꯃꯥꯡ ꯑꯗꯣꯝꯗ ꯊꯤꯜꯂꯒ ꯑꯁꯨꯝꯅ ꯇꯥꯛꯂꯤ ꯌꯦꯡꯉꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯀꯔꯤ ꯂꯝꯄꯥꯛ ꯀꯧꯏ ꯃꯁ꯭ꯋꯥꯏꯁꯤꯅ ꯀꯔꯝꯕ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯀꯣꯟꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟꯗꯁꯨ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯈꯤꯔꯣꯏ ꯈꯪꯂꯝꯒꯗꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯩꯒꯤ ꯂꯪꯉꯣ ꯂꯪꯗꯥꯏ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛ ꯈꯛꯇꯅ ꯈꯪꯂꯝꯒꯗꯕꯅꯤ ꯃꯁꯤꯒꯤ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯩꯔꯣꯜ ꯄꯥꯛ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯂꯝꯄꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯖꯤꯡꯊꯧꯅ ꯉꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯃꯠꯇꯅ ꯃꯁꯤꯒꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯥꯜꯂꯒ ꯆꯠꯍꯩꯗꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯁꯋꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯊꯛꯇ ꯂꯥꯜꯂꯒ ꯄꯥꯏꯕꯗ ꯃꯌꯥꯏ ꯊꯤꯒꯥꯡ ꯇꯨꯕꯠ ꯇꯠꯂꯒ ꯀꯥꯡꯁꯤ ꯁꯤꯗꯅ ꯂꯝꯄꯥꯛ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯤꯉꯝꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯥꯜꯍꯩꯔꯤ ꯃꯤꯉꯝꯕꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟꯗ ꯃꯁꯤꯒꯨꯝꯕ ꯂꯝꯄꯥꯛ ꯂꯩꯔꯣꯜ ꯂꯝꯄꯥꯛꯁꯤ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯌꯥꯕ꯭ꯔꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯂꯩꯔꯣꯜ ꯂꯝꯄꯥꯛ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯖꯤꯡꯊꯧꯅ ꯉꯥꯛꯂꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯅ ꯂꯥꯟꯕ ꯌꯥꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯌꯦꯛꯅꯕ ꯀꯅꯥꯅ ꯆꯪꯂꯛꯄ ꯉꯝꯂꯣꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯖꯤꯡꯊꯧꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯂꯥꯎ ꯂꯝꯄꯥꯛ ꯑꯁꯤ ꯂꯥꯟꯗꯕꯤꯗ ꯅꯈꯣꯏꯅ ꯏꯕꯥꯅꯤ ꯆꯠꯀꯗꯕꯅꯤ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯁꯤ ꯅꯥꯄꯤ ꯍꯧꯔꯤꯕꯁꯤ ꯐꯥꯎ ꯃꯇꯣꯜꯗ ꯅꯍꯥꯛ ꯊꯦꯡꯕ ꯌꯥꯔꯤꯀꯣ ꯊꯦꯡꯂꯨꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯇ꯭ꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯔꯣꯜ ꯂꯝꯄꯥꯛ ꯍꯥꯏꯕꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯔꯒ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯈꯪꯂꯤ ꯃꯤꯉꯝꯕꯁꯤꯅ
Taseng hairabada oirak iba pumnamak taibang pal tayo nariba pumnamaksi masi makoy yairam len haibasi mahusadi oirak pa amadi oirangadra oiram loidra haibagi wakal mingambugi thamoi wakal pau haukrabani adu mak ipang pangai karisu haiba tawdra amaiba tolengi matung inaduna lampak adu usil nasina mikup kharagi matungda lanthokira lampak adu hek lanthokpaga lampak adu dagi phana sangna ngam tharaga 콩람비 마싸마 각 레이리버도 우리 마도 우버다 밍엄바 막 ngakpana kham thenglami amaiba tolena 밍엄바 yengo masigi lampak asigi kuthaba ana sangna nemthaba mafam ama leiribasi 콩람비 마싸마 leiribasi masibu lanthok le hairaga torela ma sangna selibasi urabra torela sigi iril ikongsu leiribani torela si wang malalaga Laipung kul kauba kulena makak lai kulla sida mamangi matamda pangan ba kuyum lai gumlaba kaya masu hau prabani ayayam lena sida pan ba ning thau kaya bu khudum chandana laipung kul haib sida lai rakhibani masigisu wari single kaya lai adu madu likhiroi ai khoina hausik lauribasi laipung kul haib sida laipung kulla sidagi karigu pochak amakak laugadabani aina masi nangi matengna laugadabani laipung khulasida khunja kaya amasu lairi khunja kaya sina aingona yengthibani aigi sakphamu makoina uba yadabani nangdi misam oibana isam chamna hairaga lauksing sizinadunu laugadabani aini hek sanglaga atak aphungna lauruba tarabadi khunja miyama sina aingonda lana khankiduna aigi mayukta loyam makoina lebakani mingamba angakpana khamthingkai mak mami ado tolena munneyangna asumna hangnami oisa maiba na haibigibdu bukari nahakti pumnamuktigi athoibani ai khoigi taibang pal miram lenda amaiba tolena pungthoi thoibagum nahakna su yairam lena sida pungthoi thoidibani nahakna di kari maram gidamak asuk oina matam layakpasi posak asibu nahakna hojik phau lauramdriba launing leiraga amaiba tolena mingamba aina launingi haidana mara leitraba khunja singa sibu tumna halaga lau maktudi ai ngamni adu madu aina pama makoi khulla sida sadana uta oina khulla sida lining tho kaya su haukibana marum oiraga mulhan ningana adu maktham adu posak asimadi aina laudaba yada nangna laklingai sida nangi mateng laurga posak adu aingonda nangna piramgadabani mingambana kari posak no aingonda hana hai oja maiba madu oiba tarabati ain ojagi makumda soidana madu mateng pangsagani amaiba tolena pochak adudi atai kari sunate nangna su khanglamgani miram lenda su laibani shanagi lu kullasi mafam amada shanagi lu ado makoi ira thongniduna natragana yot ki tabu amongi manungda lotchinduna thamlongani madugi shanagi lo adugi matengna aina taibang miyoy misam kaya awana taribasi kanbada asawbat tengbang amasu oigaduriba madu nang lawgaba yaro shanagi lo adu makoi khulasida adumak latana mamal lairaba matik miyai kallaba posakada kanga thang oiduna thambagi kanaba amata lairaroi mamal fana nairabasu matik miyai fana lairabasu madubu siznadrabadi madugi kanafam laitrabadi mamal yamle matik magul laire hairibdo madugi sanafam karino maduna nang masida mateng pang law ai mangthari kholgi kunjin yaudringai aigi saktam masi isana khangna tongan ba saktam amada ai on thok seragani nangna mafam asida kaidau lakpano haidana makoi hanglabadi nangna asumna khungwadabani ai khoidi puksak thiduna khullamadagi khullamada laksabani lampoi tu poibani yum asengba laisadi lining tho mahak pun ningjaduna mafam amadagi mafam amada sangjab ham lauduna sakni bo oina laksabani haidan khungwadabani mingambada kari osa maiba adok tonwa wadi aina haiba ngamjar maduna tabam haiba lamboi bni su haiba lining tho ningman su haiba madu sanari brani aidi madu haiba ngamjar amaiba tolena mingamba nangna khanggadabani nangna hausik lairibasi yairam lenai nakoi taibang len miram len adu nati mafam asidadi nakoi taibang len miram len adu mapung phana tayo na bangak
ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯂꯥꯎ ꯇꯨꯡ ꯏꯜꯂꯨ ꯑꯩꯅ ꯍꯥꯏꯕꯗꯃꯛ ꯅꯪꯅ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪ ꯇꯥꯏꯕꯪꯄꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯜꯂꯣꯏ ꯅꯪꯁꯨ ꯀꯛꯉꯥꯎꯅꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕ ꯌꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯝꯁꯤꯜꯂꯒ ꯂꯩꯖꯕ ꯇꯥꯕꯅꯤ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯊꯕꯛ ꯑꯁꯤ ꯄꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯥꯡꯉꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯃꯥꯏꯕ ꯇꯣꯂꯩꯅ ꯁꯛꯇ꯭ꯔꯒ ꯇꯧꯔꯒ ꯉꯥꯡꯂꯛꯄꯗꯨꯗ ꯃꯤꯉꯝꯕꯁꯨ ꯃꯁꯤ ꯄꯥꯡꯍꯧꯕꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯏꯄꯪ ꯄꯪꯉꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯃꯈꯣꯏꯅ ꯇꯨꯡꯗ ꯃꯥꯡꯗ ꯏꯉꯝ ꯉꯝꯂꯕ ꯂꯝꯕꯤ ꯆꯤꯡꯋꯥꯡꯗꯒꯤ ꯀꯨꯝꯊꯔꯛꯄ ꯉꯝꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯂꯥꯟꯅꯕꯒꯤꯗꯃꯛꯇ ꯎꯔꯣꯛ ꯊꯣꯡ ꯑꯃꯈꯛ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯔꯣꯛ ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯛꯂꯝꯃꯤ ꯇꯨꯔꯦꯜ ꯑꯗꯨ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯁꯤ ꯉꯁꯥꯏ ꯃꯈꯩ ꯃꯤꯉꯝꯕꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯨꯗꯕꯅꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯍꯪꯀꯠꯅ ꯆꯦꯟꯗꯦ ꯍꯥꯏꯕꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯤ ꯏꯆꯦꯜ ꯑꯁꯤ ꯍꯪꯀꯠꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯆꯦꯜ ꯀꯟꯅ ꯆꯦꯟꯈꯠꯂꯤꯕꯅꯤ ꯃꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯑꯃꯥꯏꯕ ꯇꯣꯂꯩꯅ ꯃꯤꯉꯝꯕ ꯆꯠꯂꯣ ꯎꯔꯣꯛ ꯊꯣꯡ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯐꯗꯦ ꯀꯅꯥꯅ ꯈꯪꯒꯅꯤꯒꯤ ꯎꯔꯣꯛ ꯊꯣꯡ ꯍꯥꯏꯕꯁꯤꯗꯤ ꯆꯠꯂꯣ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯋꯥꯡꯃ ꯂꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯃꯁꯤ ꯂꯩꯄꯨꯡ ꯈꯨꯜ ꯑꯁꯤꯗ ꯆꯪꯒꯗꯕꯅꯤꯀꯣ ꯅꯪꯅ ꯑꯍꯥꯟꯕꯗ ꯈꯨꯜ ꯑꯁꯤ ꯀꯔꯤ ꯈꯨꯜ ꯀꯧꯏ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯒꯗꯕꯅꯤ ꯑꯁꯨꯝ ꯃꯈꯣꯏꯅ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯁꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯇꯣꯂꯦꯟꯁꯨ ꯑꯗꯨꯒꯤꯗꯃꯛ ꯆꯪꯉꯀꯥꯟꯗ ꯂꯩꯄꯨꯡ ꯈꯨꯜ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯕ ꯍꯅꯨꯕꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯗ ꯆꯩꯁꯨ ꯑꯃꯈꯛ ꯄꯥꯏ ꯃꯀꯣꯛ ꯑꯗꯨ ꯄꯣꯛꯅ ꯄꯨꯡꯉꯧ ꯃꯁꯝꯁꯤꯡ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯇꯣꯛꯂꯒ ꯃꯤꯉꯝꯕꯗ ꯃꯨꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯉꯝꯕꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯂꯝꯕꯣꯏꯗꯨ ꯄꯣꯏꯕ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯁꯨ ꯃꯨꯟꯅꯤ ꯇꯣꯂꯩꯅ ꯑꯣꯜꯂꯤꯕ ꯁꯛꯐꯝꯗꯨꯗ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯌꯨ ꯃꯤꯉꯝꯕꯅ ꯑꯩꯕꯣ ꯑꯩꯈꯣꯏꯗꯤ ꯂꯝꯕꯣꯏꯗꯨ ꯄꯣꯏꯕꯅꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯉꯥꯛꯇꯅꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯅꯤꯡꯖꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯆꯞ ꯆꯥꯕ ꯂꯩꯖꯗꯦ ꯊꯨꯡꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯊꯛꯇꯨꯅ ꯂꯦꯟꯖꯕꯅꯤ ꯑꯕꯣꯛꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯅꯨꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅꯁꯨ ꯎꯏ ꯅꯤꯔꯒ ꯆꯥꯒꯅꯤꯗꯅ ꯈꯜꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯅꯄꯥꯡꯒꯜꯁꯨ ꯐꯩ ꯁꯨꯗꯅ ꯅꯣꯝꯗꯅ ꯇꯥꯜꯂꯒ ꯆꯥꯕ ꯌꯥꯗꯔꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯃꯃꯤꯡꯕꯨꯗꯤ ꯂꯩꯄꯨꯡ ꯈꯨꯜ ꯍꯥꯏꯗꯨꯅ ꯀꯣꯂꯣꯏꯅꯩꯗꯣ ꯑꯃꯥꯏꯕ ꯇꯣꯂꯩꯅ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯑꯩꯁꯤ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯀꯧꯔꯒꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯊꯥꯞꯂꯕꯗꯒꯤ ꯂꯥꯛꯂꯕꯅꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯅꯤ ꯃꯥꯡꯗ ꯆꯠꯂꯤꯕꯁꯤ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯋꯥꯏꯗꯕꯨ ꯁꯨꯒꯅꯤ ꯀꯗꯥꯏ ꯋꯥꯏꯗꯕꯨ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯖꯗꯦꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯈꯣꯌꯨꯝ ꯂꯥꯏꯁꯨ ꯐꯠꯇꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯂꯩꯄꯨꯡ ꯈꯨꯜ ꯍꯥꯏꯕꯁꯤꯗ ꯁꯨꯐꯝ ꯅꯣꯝꯐꯝꯒ ꯂꯩꯔꯕꯗꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯁꯤꯡꯅꯦ ꯈꯔꯕꯨ ꯐꯪꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥ ꯅꯤꯄꯥꯁꯤ ꯅꯣꯝꯍꯟꯒꯦ ꯁꯨꯍꯟꯒꯦꯗꯣ ꯏꯆꯦꯅ ꯃꯗꯨ ꯃꯇꯪ ꯁꯤꯟꯕꯤꯌꯨꯅꯦ ꯏꯆꯦ ꯅꯪꯕꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯐꯔꯦ ꯐꯔꯦ ꯂꯥꯎ ꯂꯥꯎ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯀꯔꯤꯒꯤꯗꯤ ꯌꯥꯗꯅꯤ ꯑꯩ ꯂꯝꯕꯤ ꯇꯥꯛꯀꯦ ꯇꯨ ꯃꯁꯤꯗꯒꯤ ꯁꯨꯝ ꯇ꯭ꯔꯤꯡꯅ ꯑꯗꯨꯃꯛ ꯆꯪꯉꯨ ꯈꯨꯟꯒꯤ ꯈꯨꯟꯌꯥꯏꯗ ꯁꯥꯡꯅ ꯆꯪꯈꯤꯕ ꯊꯣꯡꯒꯥꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯨ ꯌꯨꯝ ꯑꯗꯨꯗ ꯈꯨꯜ ꯑꯁꯤꯒꯤ ꯊꯧꯕꯨ ꯄꯨꯀꯣꯛ ꯑꯗꯨ ꯂꯩꯕꯅꯤ ꯃꯗꯨꯗ ꯇꯥꯟꯅꯔꯣ ꯃꯉꯣꯟꯗ ꯆꯪꯖꯐꯝ ꯅꯤꯔꯣ ꯆꯪꯉꯨ ꯆꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛꯌꯦꯠꯇ ꯍꯪꯒꯠ-ꯍꯟꯗ ꯆꯠꯂꯒ ꯂꯩꯍꯧꯏ ꯑꯃꯥꯏꯕ ꯇꯣꯂꯩꯅ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯃꯍꯥꯛꯅ ꯈꯪꯖꯔꯛꯄꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯂꯝꯕꯤ ꯈꯨꯟꯖꯦꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯪꯒꯠ-ꯍꯟꯗ ꯆꯠꯂꯒ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤꯁꯤ ꯏꯆꯝ ꯆꯝꯕ ꯑꯃ ꯅꯠꯇꯦ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯃꯔꯝꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯌꯥꯏꯔꯝꯂꯦꯟꯒꯤ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯂꯩꯄꯨꯡ ꯈꯨꯜ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯨꯜꯒꯤ ꯈꯨꯟꯖꯦꯜ ꯑꯁꯤꯗ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯅ ꯑꯍꯜꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯉꯛꯍꯟ ꯁꯦꯜꯍꯟꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯩꯄꯨꯡ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯍꯅꯨꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯂꯩꯔꯤꯕꯁꯤ ꯎꯆꯦꯜ ꯅꯆꯦꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯅꯨꯕꯤꯗꯨ ꯂꯤꯠꯁꯤꯜꯂꯒ ꯆꯪꯂꯛꯄ ꯀꯥꯟꯗ ꯇꯥꯛꯂꯛꯈꯤꯕ ꯈꯨꯟꯒꯤ ꯈꯨꯟꯌꯥꯏꯗ ꯊꯣꯡꯒꯥꯜ ꯁꯥꯡꯅ ꯆꯪꯂꯤꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯃꯈꯛ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯇꯅ ꯀꯧꯔꯛꯂꯛꯏ
ꯌꯨꯝ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯈꯔꯇ ꯅꯤꯖꯒꯦ ꯍꯥꯏꯖꯒꯦꯕ. ꯃꯤ ꯂꯩꯔꯕꯗꯤ ꯊꯣꯛꯄꯤꯔꯛꯎ. ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯁꯥꯃꯨ ꯋꯥꯡ ꯆꯥꯎꯔꯕ, ꯃꯁꯥ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯕ, ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯅꯤꯄꯥ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯨꯛꯂꯒ, "ꯍꯩ, ꯀꯅꯥꯅꯣ? ꯌꯦꯡꯕꯗꯁꯨ ꯐꯤꯕꯝ ꯃꯑꯣꯡ ꯏꯆꯥ ꯆꯥꯗꯦ. ꯁꯃꯣꯠꯅꯕ ꯉꯥꯛꯇꯅꯤ. ꯍꯩ, ꯀꯔꯤ ꯄꯥꯝꯃꯤ? ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯑꯩ ꯌꯨꯝꯁꯤꯗ ꯆꯪꯂꯤꯕꯅꯣ? ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯁꯛꯈꯪꯗꯕ ꯑꯅꯤ ꯑꯁꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯨ. ꯋꯥꯍꯪ ꯃꯔꯤꯛ ꯆꯨꯝꯅ ꯍꯪꯒꯗꯕꯅꯤ." ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯂꯤ. ꯃꯈꯣꯏ ꯄꯨꯂꯞꯅ ꯄꯨꯟꯁꯤꯜꯂꯒ ꯋꯥ ꯈꯟꯅꯔꯒ ꯋꯥ ꯆꯨꯡꯁꯤꯟꯅꯔꯒ ꯃꯤꯐꯝ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯃꯅꯤ. ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯄꯨꯂꯞ ꯊꯣꯔꯛꯂꯒ ꯅꯤꯄꯥ ꯑꯅꯤꯁꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯈ꯭ꯔꯦ. ꯃꯈꯣꯏꯗꯁꯨ ꯃꯆꯦꯜ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯈꯔꯁꯨ ꯄꯥꯏꯔꯤ. ꯑꯗꯨꯒ ꯃꯈꯣꯏꯅꯗꯤ ꯊꯤꯟꯒꯗꯕꯒꯤ ꯂꯩꯔꯤ. ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯁꯥꯔꯕ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯂꯝꯕꯣꯏꯕꯅꯤ. ꯊꯨꯡꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯄꯟꯕꯅꯤ. ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨꯅ ꯑꯩꯈꯣꯏꯗ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯅꯤꯗꯣ. ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯀꯣꯛ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯗꯣ. ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯩꯒꯦ. ꯍꯛꯆꯥꯡꯁꯦ ꯅꯈꯣꯏꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯈꯔ ꯂꯥꯡꯗꯨꯅ ꯊꯥꯛꯄꯤꯌꯨꯗꯣ. ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯊꯈꯤꯒꯦ. ꯑꯗꯨꯒ ꯑꯗꯨꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯆꯈꯤꯒꯦꯗꯣ." ꯅꯤꯄꯥꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯑꯗꯨꯗ, "ꯌꯥꯔꯦ, ꯅꯈꯣꯏ ꯊꯣꯔꯛꯂꯣ. ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ. ꯅꯪꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯅ ꯅꯆꯥꯅꯤꯄꯥꯔꯥ? ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯇꯥꯖꯈꯣ. ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯈꯣꯌꯨꯝ ꯂꯥꯏꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ, ꯁꯑꯣꯡ ꯁꯗꯥ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯅ ꯄꯥꯡꯒꯟꯕ ꯍꯥꯏꯗꯨꯅ ꯊꯣꯜꯂꯤ. ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯜ ꯀꯌꯥꯁꯨ ꯑꯩꯅ ꯂꯣꯏ ꯆꯟꯁꯤꯟꯗꯅ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯗꯨꯅ ꯃꯈꯣꯏꯗꯒꯤ ꯑꯩꯅ ꯂꯣꯏꯄꯣꯠ ꯀꯌꯥꯁꯨ ꯈꯣꯟꯖꯤꯟꯕꯅꯤ. ꯑꯩꯅ ꯉꯝꯗꯕ ꯂꯩꯇꯦ. ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯑꯩꯕꯨ ꯀꯤꯗꯨꯅ ꯆꯦꯟꯕꯅꯤ. ꯑꯩ ꯁꯑꯣꯡ ꯁꯗꯥ ꯎꯔꯦꯗꯅ ꯑꯩꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯪꯇꯛꯇꯒꯤ ꯇꯧꯕ ꯉꯝꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯕꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯣꯏ ꯆꯦꯟꯁꯤꯟꯕ ꯉꯝꯕꯒꯤ ꯋꯥꯔꯤ ꯂꯤꯈꯨꯟꯁꯨ ꯅꯈꯣꯏꯅ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯕ. ꯌꯥꯏꯔꯝꯂꯦꯟ ꯁꯒꯥꯛ ꯀꯥꯏꯗꯨꯅ ꯐꯥꯎꯕꯅꯤ ꯑꯩ ꯄꯥꯔꯤ ꯄꯨꯔꯤ ꯍꯪꯇꯛꯇꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤ. ꯑꯩꯒꯤ ꯍꯪꯇꯛꯇꯁꯨ ꯇꯥꯔꯤ, ꯃꯌꯦꯡ ꯇꯥꯗꯨꯅ ꯄꯤꯛ ꯁꯣꯟꯅ ꯂꯩ. ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯁꯛꯇꯝ ꯁꯕꯥꯟꯁꯨ ꯇꯣꯟꯅ ꯎꯏ. ꯏꯃꯣꯠ ꯃꯣꯠꯂꯗꯅ, "ꯍꯩ, ꯀꯅꯥ ꯂꯩ? ꯑꯅꯤ ꯑꯁꯤ ꯄꯨꯁꯜꯂꯨ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ, ꯄꯨꯈ꯭ꯔꯤ ꯆꯧꯗꯨꯗꯏꯔꯨ ꯁꯥꯗꯦꯡꯍꯜꯂꯨ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝꯗꯤ ꯅꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯇꯣꯜ ꯑꯁꯤꯗ ꯀꯥꯆꯤꯜ ꯑꯣꯏꯔꯞꯅ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯁꯥꯒꯗꯕꯅꯤ. ꯆꯥꯅ ꯊꯛꯅꯕ ꯈꯔꯁꯨ ꯂꯥꯡꯕꯤꯌꯨ. ꯇꯥꯎꯕ ꯍꯨꯏꯁꯤꯡꯗ ꯊꯥꯒꯗꯕ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯂꯩꯔꯤꯕꯗꯥꯏ. ꯃꯕꯨꯛ ꯊꯟꯅ ꯇꯥꯎꯕ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯅ ꯊꯧꯒꯜ ꯇꯧꯈꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯡꯒꯟꯕ ꯀꯧꯕ ꯅꯤꯄꯥ ꯑꯗꯣ ꯃꯈꯨꯠ ꯀꯜꯂꯒ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯅꯤꯄꯥꯅꯤ. ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯟꯊꯅ ꯌꯦꯡꯕ ꯅꯤꯄꯥꯅꯤ. ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯑꯗꯨꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯤꯡ ꯑꯃꯗ ꯃꯅꯤꯡ ꯑꯗꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯤ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯗꯨꯗ ꯏꯔꯨ ꯁꯥꯗꯦꯡꯉꯨ ꯍꯥꯏꯗꯨꯅ ꯙꯝꯀꯥꯒ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯑꯣꯏꯁꯤ ꯃꯄꯨꯡ ꯐꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯉꯥꯡꯂꯤꯕ ꯀꯜꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯔꯨ ꯁꯥꯗꯦꯡꯂꯦ. ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯈꯨꯗꯛꯇ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯔꯝꯃꯤ. ꯃꯣꯠ ꯀꯥꯏꯔꯤꯕ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯐꯤ ꯈꯔ ꯄꯤꯔꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯩꯍꯜꯂꯤ. ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯈꯔꯁꯨ ꯂꯥꯡꯉꯝꯃꯤ. ꯃꯤꯉꯝꯕꯗꯨꯗꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯈꯣꯏꯗꯧ ꯄꯤꯔꯤ ꯄꯤꯔꯤ ꯊꯤꯠꯂꯕꯅꯤ. ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯗ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯁꯤꯕꯨ ꯈꯨꯠ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯀꯣꯛ ꯑꯣꯏꯔꯤꯕꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯇꯧ. ꯇꯣꯂꯦꯟ ꯌꯥꯗꯦ, ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯈꯥꯝꯃꯤ. ꯄꯨꯀꯣꯛꯀꯤ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯣꯜꯂꯛꯂꯤ. ꯃꯈꯨꯠꯇ ꯁꯅꯥꯒꯤ ꯆꯩꯁꯨꯗꯨ ꯄꯥꯏꯅ ꯑꯁꯨꯝꯅ, "ꯏꯕꯨꯡꯉꯣ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯨ. ꯏꯕꯨꯡꯉꯣ ꯃꯤꯉꯝꯕ, ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯊꯧꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯅꯤꯡꯁꯤꯡꯉꯨ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯈꯨꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯈꯨꯜ ꯑꯃꯗꯤ ꯅꯠꯇꯦ. ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯈꯣꯌꯨꯝ ꯂꯥꯏ ꯍꯪꯇꯛꯇꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯗꯅ. ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯔꯝꯂꯦꯟꯒꯤ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯅ ꯃꯤꯑꯣꯏ ꯇꯨꯝꯅ ꯆꯥꯗꯅ ꯍꯥꯠꯇꯨꯅ ꯇꯧꯔꯛꯂꯕ ꯀꯥꯟꯗ ꯃꯤꯉꯝꯕ ꯅꯍꯥꯛꯀꯤ ꯁꯛꯃꯥꯟꯅꯕꯗ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯇꯣꯡꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯕ ꯀꯥꯜ ꯑꯁꯤꯗ ꯂꯩꯄꯨꯡ ꯈꯨꯜ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯃꯄꯣꯛ ꯀꯥꯏꯗꯅ ꯍꯥꯟꯅꯒꯨꯝꯅ ꯏꯪ ꯇꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯁꯤ ꯅꯪꯅ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ
Ngasi numidaang matam ngay kita. Numidaang hek oirakpada. Ay ang say hay kiba. Madugi loop chanagi loop adugi tampamado. Ibani sangal koi ti kada. Masigi pukuk oibani pasigi chanagi pukai manungda. Lairang mani hay bisi ay tasabad. Numidaang matam ngay risi. Inaw mingamba. Asi hay amay ba tolay na sin. Mingamba duda. Kri taksila. Dasing hay rabada. Mingambasibu ꯊꯦꯝꯅꯕ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯣꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯌꯥꯏꯔꯝꯂꯦꯟ ꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯇꯣꯂꯤꯟ ꯑꯁꯤꯅ ꯌꯥꯔꯧꯂꯥꯡ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯀꯥꯟꯅꯅꯕ ꯄꯣꯔꯝ ꯀꯌꯥꯁꯨ ꯃꯤꯡ ꯑꯁꯤꯗ ꯄꯥꯡꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯡ ꯑꯁꯤ ꯈꯪꯁꯤꯡꯗ ꯑꯄꯪ ꯁꯥꯗꯨꯅ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪꯄꯥꯜꯁꯤꯗꯕꯨ ꯍꯟꯕꯗꯤ ꯍꯟꯕ ꯌꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈ꯭ꯌꯥꯁꯤꯡꯅ ꯇꯦꯡꯕꯥꯡꯏ